Hello friends, this is mymgidmk another video pudun laksari video si myam na sodum toina hangbirakpane adubu aigi personal problem khar leibidagi video sang naina thagatpadi ngamjadre masigimta myam na waro biroi ngasigi video se kota phau hijinba amadi kota gi phau khaiba afaba numitshing haitare masig matang gane ado haukiba tha sing haitare ko masidi ai panjarege ado lakadaba tha sing je 2024 gi lakadaba tha sing sida karamba numitshing da kota phau hijinba faba amadi kota gi phau khaiba faba numit haitare ko masig matang da ai magi tarik sing haitare ko masi ai panjage ahanba sidi kota gi phau khaiba afaba numitshing September thagi oina September ki tarik taraga taruk amadi September ki tarik kun haiba numit ani se afaba oi aduga October thagi oina October ki tarik taraga mathoi October ki tarik taraga mari haiba numit ani se afaba oi November gi oina November ki tarik nipan masi afaba oi December gi oina December ki tarik manga masi afaba oi aduga lakadaba 2025 masi gi oina January ki tarik kunthra ga mathoi January asiman phaye adu February gi oina February gi tarik ahum March gi oina March ki tarik kun ga mari March ki tarik kun ga taret afabu oi April tha gi oina tarik ahum April gi tarik taret April gi tarik tara thaiba sing se kota gi phau khaiba afaba numit oi tawadabu hairiba asina afaba numit apiba haitare ko astrology gi oina apiba afaba numitshing adubu tangai fadaba chadaba di yadaba nina tangai fadaba oiragadi mado dudi choda khuram jaraga khaibiyu masi kaisu akaiba leite chadaba di yade karigum achinba adugi damakta akoina numit asing je ngai leitaragadi masi aikoida awaba ama oibe yaiko maduna maram oiraga hairiba numitshing asida natragasu aduma akarisu akaiba leite haibase haijaninge mathang asidi kota phau haiba afaba numitshing haukiba thasingdi haidebide lakadaba thasingji gi matangda haijage lakadaba September gi tarik mari September gi tarik manga September gi tarik taraga nipan September gi tarik kun September gi tarik kun ga humdo haiba tarik sing asida haiba afaba oi aduga October thagi oina October gi tarik ahum October gi tarik taret October gi tarik mapan October ki tarik taraga mathoi October ki tarik taraga mari October ki tarik taraga nipan October ki tarik kun ga mathoi October ki tarik kun ga mari haiba numitshing ase afaba oi November thagi oina November ki tarik mari tarik taret tarik nipan tarik taraga humdoi tarik taraga nipan tarik kun ga taret tarik kun ga nipan tarik kun ga mapal haiba singse afaba numitshing oi December thagi oina December ki tarik manga tarik taruk tarik taraga mathoi tarik taraga nithoi tarik kun ga manga tarik kun ga taruk haiba singse afaba oi aduga lakadaba 2025 ki oina January gi tha haitare masigi oi tarik sing haragadi January gi tarik ani tarik tara tarik taraga manga tarik kun ga taret tarik kunthra ga mathoi haiba singse afaba oi aduga February tha oina February ki tarik ahum tarik taret tarik tara tarik taraga taret tarik kun ga mathoi haiba singse afaba oi March thagi oina March ki tarik taruk tarik taret tarik tara tarik kun ga mari kun ga taruk kun ga taret haiba singse afaba oi April thagi oina April ki tarik ahum mari taret tara haiba singse afaba oi haiba piriba pot kota gi phau khaiba bu oiragasu kota phau hijinba bu oiragasu piramliba tarik sing ase astrology na piba afaba numitshing ni adubu tangai fadaba darkar oiba phau khaiba yadaba haibadi phau khaidaba yadabagi matam haitare ko tangai fadaba leiraba natraga kota phau hijindaba yadabagi tangai fadaba leitaragadi masida akhoi ira thongni tawjaraga haijaraga haitare ko isorda haijaraga habdi phawibina senajabani na phauchengi thabak je phawibini dana aduna phawibida haijaraga masida kaisu akaiba leite egi video cinema yamda kariguma kana bakhara phangbirabade like subscribe tawbiro matung tarakpadasu nungai video ko lenana amuka laksage ngasigidi kainarse